MM News Live Puchming Tabiri Bakwai Puna Makutaram Okcheri. Audisa FIFA World Cup ising any Kontaruki Sanaki match-singgi, Salapa paodam Miam the Kanganjeri. Ahan Mada round of 16 gi sanagadba match-singgi matam Kanganjeri. July Mari 10:30 PM da Canada Morocco Houston Stadium da round of 16 gi match sanaba hogani. July Manga 2:30 AM da Paraguay France na Philadelphia Stadium da round of 16 gi match sanaba hogani. July 6 da 1:30 AM da Brazil Norway New Jersey Stadium da round of 16 gi match sanaba hogani. 5:30 AM Mexico amadi England Mexico City Stadium da round of 16 gi match sanaba hogani. July 7 da 12:30 AM da Portugal Spain na Dallas Stadium da round of 16 gi match sanaba hogani. 5:30 AM da US Belgium Saturn Stadium da round of 16 gi match sanaba hogani. 9:30 PM da Argentina Egypt na Atlanta Stadium da round of 16 gi match sanaba hogani. July 9 da 1:30 AM da Switzerland Colombia na BC Palace Vancouver da round of 16 gi match sanaba hogani. Makha tarakpada FIFA World Cup disingani kunturuki salapa paodam amuk pijari. Morocco na Canada thorga quarter final sing mangamba ahan balebak oire penalty shoot out ta Egypt na Australia umaithi fi kre Cape Verde is on go na Argentina mai pakre Colombia na Ghana thoi kre. Australia amasung Egypt ani na sanakiba match na ngarang numidang pung 3 makai tabdi horga Arlington da leiba Dallas Stadium da Egypt amasung Australia gi marakta match sanaba hoki. Australia na ahum mari ahum format aduga Egypt na ahum ani ahum ama format sanaba hoki match adugi oina. Egypt ki sanaro sing na bon khara hena pa do sanaba ngamki. Match asida Egypt na bon khara hena pa na sanaba ngamna basu. Australia gi makai di panjan sanbi aba counter attacking sata do na sanaba ngamki. Leiba ani gi makai di match adu mai pak pangam na bagi damak makoi gi haising basing mapung pana. Uthoktura na ba tona ki akan mamawong da Namba tono ki ba match adu gi hokala patarom di 7 minute ta Egypt ki sanaroi Imam Asrona match adu ahan ba panjan sanduna panjan ama soninda magjan targa leiki hokala pata san ki ba Egypt ki panjan adu leiba adu gi sanaroi sing ano ba thona pi ba ngam ki ba loina na makha ta ba panjan sanba ngamna ba hanadi hena kana sanarki hydration break faoba da Australia na shoot mari kau khibi manung da target shoot amata yaw ngam ki de aduga Egypt na shoot ahum kau khibi manung da ama panjan ontoba ngam ki Australia na hydration break mamang kuda corner kick kau bi khudong saba ani phangba ngamna basu Egypt ki oina di corner kick amakak phangki hydration break matung da Australia gi makai di equalizer ogedori ba panjan adu san ngamna bagi anadi hena corner ki adu ba makoi na panjan san na ba kausin ki ba bon sing Egypt ki defender sing amadi goalkeeper na thingnon ariam batan ki ba mana maram oirga panjan san na ba corner ki sing mai pa pangam ki de maduna maram oirga ahan ba hap loyo fawda Egypt na panjan ama sunaida mangjin tharga leiba ngam ki ani suba hap sanaki ba adugi oina Egypt ki sanoi sing na bon hena pa do laksana sanaba ngam ki Australia gi makai digi su makoi gi makai da sansin ki ba panjin adu hantopa ngamna ba yam kana honara ki match ki akai nga suba minita Australia na sathar ki counter attack ama thingna hona bada soiba digi Egypt ki Mohammad Helena masagi makai da panjin ama sansin zaki maduna maram orga team ani na panjin amamam da manana laiki leba ani gi makai digi match adu mai pa ngamna ba akan mamong da namba tono rab su match ki apibam aroi matam phau bada makha ta ba panjin sing sanaba ngamdra leiba panjin sanaba ngamdana amamam da adumak manana laiki Madugi matung referee extra time piduna leba ani gi makta makhata na match sanan ki extra time gi apiba minute kuntha lo ibdasu leba ani na padin san mangam dal leki bidigi penalty kaw na ba khangan ki Australia na ahan ba penalty kaw ki adu bon adu wana sakri bidigi panjan onthob ngam ki de Australia gi oina ani suba amasung ahum suba penalty panjan onthob ngam ki aduga bari suba penalty aduna yet thangwa post palaga haigok ki bidi panjan san ngam ki de adubu Egypt ki oina di penalty mari kau ki ba aduda mari mak panjan onthoba ngambaga noina na match adu Egypt na panjan manga ahum da mai pak round of 16 changmangam ki Argentina amasung Cape Verde na sanaki ba match ta ngasi ayuk pung ahum makai tabadi horga Miami Gardens na leiba Miami Stadium da Argentina amasung Cape Verde gi markta match sanaba hoki Argentina na mari ama ani ahum format aduga Cape Verde na mari ama format sanaba hoki ba match adugi oina Awala putagi Argentina ki sanoi sina bon hena pai don laksana sanaba ngam match asida Argentina na bon pai bigi sangsa da bumari oiki matamda Cape Verde na bon pai bigi sangsa da kuthak tarukak oiki match asida Argentina na bon hena pai don sanaba ngam labasu Cape Verde gi haising da defender sing na Argentina gi attacking tingdon ariam tan ki leiba ani na kan mong da na batawno ki ba adugi kumapan suba minita Argentina gi team captain Lionel Messi na panjan ama san bangam ki baga loina na ahan bahap loyo pawda Argentina na panjan ama sonoda mangjan tharga leiba ngam ki ani suba hap sana ki ba adugi yakhema pan suba minita Cape Verde gi deroi duaten na panjan adu equalizer tawdna panjan amamda manana daiki leiba ani gi match adu mai pak ngamnam gi akan mamong da honor of match ki apiba aroi matam pawda
makha taba panjan sing sanba ngamkidabdi panjan amamamda manana leike leiba ani gi makta extra time sanakiba adugi hogolakpada Argentina gi Lisandro Martinez na panjan ama sanba ngamki madugi matung kan kanana ke birthday gi Sidali Lopez Curana panjan adu handoktur leiba ani mangna panjan ani ni da manana leiki makha tan akan momong da namba tawno kiba adugi sa maga tarama thoi suba minita Argentina na kautale kiba bon ama thingna mohona da ke birthday gi dine progress pai koki be mahutta bon adu target ta sangsin kiduna panjan on thoki bri match adu Argentina na panjan om ani da mai palaga pi quarter final sang mangam kibani Colombia amasung Ghana ani na sanaga match ta ngasi ayuk pung tare makai tabadi haurga Kansas City ta leiba Colombia amasung Ghana gi marakta round of 32 gi aroiba match sanaba hoki leiba ani mangna mari ama ani ohum format ta sanaba hoki ba match adugi oina Colombia gi sanoi sing bon khare hena paidon sanabang hoki match asila Colombia na bon pai bi sangsa da hurithoi oiki matamda Ghana na bon pai bi sangsa da kunthani pan khak oiki match asila Colombia na bon hena paidon sanabang ngami khudong chab lauruga match gi hogola patara mari suba minita hana panjan san mangamki panjan adu tim adu sanaroi zone Arias na sankibani mahaki panjan aduna ahan ba hap loi phawada Colombia na panjan ama soina mangjan tharga leibangam ki ani suba hap sanaki ba adu da Ghana gi makai digi makoi gi Michael sanction giba sanction giba panjan adu hantopak ngamna ba honor basu bon pai bi sang lem kibam maram oirega panjan sanna ba honor ki usim mai papa ngam ki de leba ani na kan momong da na ba tawno ki ba adu gi api ba aroi matam phawada Ghana gi makai di panjan amata san mangam ki dabna maram oirega ti match adu Colombia na panjan ama soina mai pa ki Canada amasung Morocco na sanagi ba match ta ngasi numidang pung tara makai tabadi haurga chathariba FIFA World Cup ki round of 16 gi ahan ba match oina yumbu Canada amasung Morocco gi martan lamba tawna ki Western Stadium da Canada na mari ani formata aduga Morocco na mari ani amada poita sanaba hokiba match adugi oina Morocco gi sanoi singa bon khare hena paidon sanaba ngamki match asda Morocco na bon hena paidon sanaba ngamda basu Canada gi defensive line ning kebna maram orga panjan sanaba hona ki busing mai pakwa ngam ki de yumbu Canada gi mai ki su counter attention chata do sanaki leiba ani na kar momong da na batang no ki ba match adugi ahan ba hap loi pawda tim ani mangna panjan amata sanaba ngam dai ki ani suba hap sanaki ba adugi hagola pada yang kai suba minita Morocco gi mai kai digi ahan panjan san mangam ki panjan adu tim adugi sanaroi Ajedin Unahina san ki bani makhata na sanaki ba match adugi marpuni to suba minita Morocco gi Ajedin Ulahina tim amadi mahaki ani suba panjan san mangam ki yumbu Canada gi makai di panjan tentona ba honor basu bon pai bi sang nem ki bana maram orega panjan sanaba honor ki sing mai papangam ki de ani suba haki injury time da Morocco gi Sofian Rahimina tim gi ahum suba panjan sanba ngam ki adubu match api ba aroi matam phawda yumbu Canada gi makai di panjan amata sanba ngam ki dabna maram orega match adu Morocco na panjan ahum suno da mai pak laga chathariba World Cup asigi quarter final samba ngam ahan ba leba oikre loisalakpada hogi sanariba FIFA World Cup inising ani kontrol asida karam ba leibakna final match thengnagani kanana trophy asigi mapu oigedege mayam su guest the view loina na comment da thambiramo MM News Live pumiyeng tabiriba kwaipuno mapu amuka hana kurumzari